Leingak na yengsinge yaona yengsinlabadi justice thuna phanghanba ngamgani maram aduna Leingak na yengsinbiyu justice athubada pibiyu haina Tangkhul katamnao long imphal gi president phongdokkhre ngasi Jenims ki mokta naga hostes taruki mafamda awaba phongdok palakpada mahakna wafam sing ngasi pangwi sing da phongdokhibani mahakna makha tana phongdorakpada Leingak na naga tarukpu tamthina hatokpagi thodok asibu nathaiduna thambagi mamidi chawnga tai adubu yengsinge yaona yengsinlabadi athubada justice phanghanba ngamgani maram aduna athubada action lokhat piduna achumba royal phanghanbiyu haina phongdokhi loinana naga taruki mafamda solidarity utpalakpa koirengai kabui खुलदगी खुंजा मन फोंदोरकदा तमथीना हतोक पिख्रबा नगा तरुकी मफमदा जस्टिस पीजिबा फावबा मियामना मोक्ता लाक्तुना अवाबा फोंदोखिगनी लंगांगा तुमिना लैसिनबगी महुत्ता मानबा मीटिंग येंगबिदुना अचुंबा रोयल पीबीयू रिफ्यूजी सिंगबु टेक तकाइदना लयेंगबा पुरकपगुम तमथीना हपिख्रबा नगा तरुकी मफमदा इंडिया अमदी मणिपुर लेगांगसु जस्टिस पीबीयू हाइबा वाफम थमखि tungan mafam dagi lagraga kuliba se akoi naga 6 so manghan ki ba ye akoi miyam se pulaga akoi gi demand natraga akoi miyam na sida phamni ba se akoi me 6 ki damata phamni ba ni haina hazam ni makata na kai malai hari si ga lauki ba akoi se akoi gi demand se akoi gi government natraga central makoi go akoi na demand tawri ba se akoi na si ki ba hachang law da ba se akoi gi demand asti makoi go tam chi na hat pi ki ba mi phangdri pho akoi gi akoi go kuwira ga asini haina utri pho asiba gi hasang se akoi na lawai haina akoi law da ba ni si pham lai se kai dagi oi do akoi tungan na namdi kanga dongbi namdi long da gi sula aduga asi imphal gi Tangkhul tungan ba di gi sula aduga koren kai da rongmai sing sula government na akhoi gi demand ngasi phau naga asi gi demand asi moina yamna usitaba gum yamna naga asida akhoi gi wahe akhoi gi demand asi moina ignore dor leibase akhoi am pende akhoi yam nuaite achumba aranma makhai si makhoi khange do khang na moi khang da basaraga ngasi phau lokhat pide adugi damakta athubada justice to akhoi pame adugi damakta ngasi akhoi simaina sanguna asigi dead body asi sanguna asida leiri bune akhoi ngasi adu athubada government na ngasi naga gi demand asi achumba si karino moi loina khange khangda basaraga ngasi akhoi braja sibu akhoi naga singbo sumaina wahali bune adu achumbada athubada pangthok piningai ki tamak akhoi niti gi sumaina moina pangthok tri pa akhoi sumaina sida lak haraga akhoi ki thona akhoi ki matau taw ba ya ba sida dum pangthok kani ha ba se akhoi ki marai pani ado je hoji ki akhoi na ga newtv se pa hai tare no ang sida tingarang khonsaram da kapna ba yi mi asok ba si moina la aka thawaina seba dawraga puroi refugee sida ko ado iman manipur asida refugee asin moina support tawraga laye asi ana thokdi ba yam damthina hapire hairaga aswaina naga gi mi da thopa kanda moi kari su yengsinbidi asidi mi mayamna openly partially di leiraga tawre haibasi akhoi mikna uraga phangbani sise aduga as a customary law in su khoi se mi shibla yadi khoi sum shiba ma pham nei se asida khoi sum pham raga khoi christian oina su ko du naga su sum shibido dum khoi tawni ngai blak pa dum sang blak pa tare ko adu du oina su dum lak jab ne khoi se hoji bo ke se sum ta sing nam ha di khoi gi khoi rum da hadi yam nuaite khoi naga ram da hadi yam sarkar sin da khoi yam na yengbi da bai ta su uwe ko asi yam lain dum thi ha ba di sum yam lain thi raga